AB page थागनरक्पा मरोइबा अपडेट सिंग लोखचरगा अहानबदा मणिपुर अपडेट्स तकी लोखचगे मदुदे ngasi Myanmar gi border da PLA ka Kuki militant sing kamnabada sikhiba Kuki militant sing masing taraga mathoi shukre mathangda kamjong da AR na Kuki asi basing lokthoknaba Thomjinkhre hairi mathangda Yaripok khoirom da Imai Bil singa yamna kanna Assam rifle ga mungnakhre makha satharakpada Braja na panbadagi miyo yamasu Leikhidre ngasi upung taraga minute konrom tarakpa dwaida Moirang police station gi manungchan na leiba Moirang oksongbung da tharoi khun basat ke banha ma khanghaudana Braja na panduna laikan amanghamdana Leikhidre Leikhidra naha du Moirang oksongbung dagi Hemam Hemsan sahi kungamanga apokpa Hemam Hemanta kawi hairi thaudo asigi matangda pause sina manak nakpa khunja singi maike digi phangba pau gi matungina Hemsan na ngaseyu nong thili thili churingai matamda tharoi khunba labukta kumkhibani adobu nong churakpadagi nong thupnaba ingkhol amada sangsinduna nong thuplingai da khahodana Braja tarakpadagi mahak Braja na panduna Leikhidaba oiromgani hairi accident thokre pause paunel kon pause dagi lokhachabani ngaseyu pung tara khara helakpada Churchandpur district ki manungchana leiba Guite rota gas cylinder thanna yawba truck ama accident thokpada driver amadi helper aso open nangkhre hairi soglaba driver amadi helper Churchandpur hospital da pukhatuna layeng chathakre hairi laibak thiba thodo adu mayoknaba lambi dagi lakpa gari ama thainana ba honabada truck adu longkhibani hairi khudong thiba mayok nakraba truck adu gi registration number na AS11DC 8414 ni hairi